Hello ma'am, ngasisu RR Prajen yamna nungairaba movie ama puduna lakle. Movie asigi mamingna The BFG. BFG haibigi meaning di Big Friendly Giant haibini. Film asi 2016 da puthokiba fantasy amadi adventure da based of movie amani. Film asigi panbiaba rating khara pallabadi IMDb rating da 10 gi manungda 6.3, Rotten Tomatoes dana 63% phangi. Film asigi samlakpu wari khara hairabadi Sophie kauba angang nupi macha amana Zain amaga tinabagi wari amani mahakna Zain Crasher aduga laiminaba matamda mangonda kari thogdok thoki haiba dudi film asi yengdanadi khangaroi aduga mayamda karigumma amta haijaramge madudi yas hariba South Indian movie gi explanation adu kanagumana tabiningba tarabadi explanation adugi link adusu aina description da hapsaramge mayamna description da yauriba link adu da changbiduna yas hariba movie asi gi explanation asibusu tabiramu adudi mayam matam mangandabida The BFG hariba movie asi gi asengba wari romdoina mai onselasi Movie asigi ahobasinda aikoida orphan home amabu aikoida uhalai mafam asida mama mapa leijadraba angang kaya bu thamami masida leiba angang nupi macha amabu aikoida uhalai hariba nupi macha asigi mamingna Sophie haina korami Sophie hariba angang nupi macha asi numidagi matamda tumba yadabagi leina ama narami maram asina mahak asi numidagi matam asida tumdabida leirami adubu makhogi lam asigi wari ama leirami madudi numidagi matamda yamna sathiraba chauraba crasher kya makhogi khulasida laktuna miyoibasingbu phaduna pui haibagi yamna kiraba wari ama su leirami adubu Sophie na khalami hairiba sathiraba crasher sing asi nongalamdagi pung 3 gi matamda lae haina Sophie su pung 3 tarakpa tanja aduda larik ama phaduna leirami tanja asida makhogi orphan home asida leiba hogdong adu kanagumba ma lakpagi mawong manbadagi chenthokirami Sophie na su thokiba hogdong adugi matung inaduna yengoba matamdadi lambida hogdong mayam ama khanaduna hogdong singaduna dustbin ama inthaduna leiba adu Sophie na urami tanja asida nakal lomdagi yam chauraba khut ama thoraktuna khut aduna hojik tukiba dustbin adu yungkhatpiduna phajana thamami Tauriba thogdoksing asi Sophie su lamna thongnawdagi yengduna lerami madu uba matamda Sophie adu yamna kirami adum oinamang mahak laudabida tumina leptuna yengaga lerami tanja asidasu yamna chauraba crasher aduna su Sophie da munna yengduna lerami madudagi Sophie adu kibadagi mahak amuk hanna senselaktuna phamungda kakhatuna mahakki masa pumbadu phaijumna loina kupsalami chauraba Zain Crasher adusu Sophie na leiriba mana aduda changchalaga phaijupka konana Sophie adu mafam adudagi puraga chauraba Zain Crasher aduna chatkirami chauraba Crasher aduna Sophie bu puduna lakpa matamda lambida mahakna karigumba posak kaya amasu saduna leirami mahakna makhogi city asibu lanthokduna yamna kana selaba matungda akhakpa nong amagi marakta chauraba Zain Crasher adu Sophie bu puduna changkhirami adubu chauraba Zain Crasher aduna changa iba mafam adudi makhogi oiba world amadani asumna Zain Crasher aduna asum lakpa matamda hojikti Zain Crasher adugai mayum yaurami Zain Crasher aduna mayum yaurpa matamda phaijub aduga loinana Sophie adubu usamada yansanduna thamami adubu Sophie hariba angang nupi macha asidi yamna chalak haiba angang nupi macha amani madudagi Sophie na mafam asigi nathoga sennabagi damakta thongnau adu hangtoga mapalomda thokke torami madudagi Sophie adu mahakna mafam asigi nathoktuna chatkrage haiduna khanbadagi thongnau adugi manakta thongnau adubu lona hangtongnabagi damak laami adum oinamak thongnau adugi mapanda leiba potsai kharabu mahakki makhongna thengubadagi makhada taraami potsai tabagi makhona du taba matamda yamna chauraba Zain Crasher adu Sophie gi manakta changtuna asumna hairaami nahakna mafam asidagi thoknabagi damak upai mata leiroi madudagi Sophie adubu Zain Crasher aduna pan amada haptuna mahakki table aduda thamami adudagi Zain Crasher aduna Sophie da aigi ming asi BFG kawi nahakna hojik leiriba asi aikhogi world ani tanja asida BFG na thongnawda leithoktuna yengoba matamdadi makhogi jati oiba atopa chauraba Zain robot kaya amasu makhogi mafam asida lakpagi makhon tarami madudagi BFG na Sophie da asumna hairami aikhogi world asida aigumba atopa crasher mapan amasulei makhoi sing adudi aingondagi su hena yamna chawba heli aduga aingondagi su mapangan kanbasu yamna heli wahe si taba matamda Sophie adu akiba ma phawrami mata asida Sophie na BFG aduda asumna hairami nahakna aibu nuksibiduna hatok piganu masida BFG na asumna hairami aidi yamna phaba Zain Crasher amani aidi migumba hatuna susade aidi vegetarian haina hairaami Sophie na hairaami adudi nahakna karigidamak mafam asida aibu phaduna poroklibano
BFG na amuk hairami adudi nahakna mafam aduda leiba matamda nahak harauna leiba ngambara. Sophie na amuk ai mafam aduda leiba matamda harauna leite. Sophie na amukasu hairami aikoigi orphanage adubu chalairiba madam adu yamna sathi aduga mahakse mabuksu yamna fatte aduga karisu leitraba problem masa singidamaktasu aikoida sathiraba punishment kaya amasu pi. Adudagi Sophie na amuk BFG da asumnasu hanga ami nakogi mafam asida leiba atopa creature mapan adudi nahakumna tawbra. BFG na amuk haira ami makoi sing adudi yamna sathiba giant creature ngaktani makoi sing aduna nahakpu ukiba tarabadi amuki khuyota nahakpu loisanbigadoribani. Masi taba matamda Sophie na BFG da amuk asumna hairami adu oirabadi nahakna karigidamak aibu mafam asida puduna laklibano. BFG na amuk Sophie da asumna hairami nahakna aibu ukibana maram oiraga nahakna karigumba koirau lauduna leiriba mising aduda loina tamthokini haina khanbagidamak aina nahakpu mafam adudagi puduna lakpani. Uga city duda lehoriba mioi meyam aduna aikhoibu amuk thiba laktuna aikhoibu phagani haina khalakpadigi aina nangbu puduna lakpani. Sophie na amuk hairami ai kanamtada masigi wari asi takthoi nangna aibu yumda mukta thinbiyu ai mafam asida leiba si yamna kijei. Adubu Sophie na hairiba sing adudi BFG na amata yaramde. BFG na amuk asumna hairami nahak hausik mafam asida adum leiradubani. Aduga BFG na Sophie da mahaki kamban adu bibirami. Matam asida Sophie na BFG da aidi mafam asidagi soidana maki chenkigani. BFG na amuk hairami nahak ahyaki permission yaudravadi mafam asidagi kaidongnungda thoke khanganu karigumba sathiraba giant creature mapan aduna nahakpu thengnakiba tarabadi amukki khuyotani nahakpu loigadoribasi. Madudagi BFG na mahaki phamung nakan aduda leiba jahas aduda Sophie adubu hapsan birami. Tanja asida BFG na mahaki bag-tagi jar ama puthorami. Masi uba matamda BFG da Sophie na asumna hangami nahaki jar adugi manungda yauribadu karino. BFG na amuk hairami jar asigi manungda yauribasing asi mioibagi mang ngatani. Matang asida Sophie na amuk hairami aidi kaidongnungda mangde maramdi aidi nongmata phawba tumde. Adubu matang asida BFG na wari ama parami wari du taba matamda Sophie adu khangowdana tumkhirami. Sophie na tumkhraba matungda BFG na mahaki bag adu pairaga mahaki secret oiba room amada sanga ami. Mahakna sanga iba room masida taibang mioiba kyagi mang kaya amabu phajanduna mahakna thamami. Masida aikoina khangi BFG hairiba chauraba creature asina mioibagi mangsing asi phajanduna semdok semjin tawba misak amani haiba asi. Madudagi BFG na mahaki jar adudagi yamna akiba mangama puthuraktuna mangadu semtoba matungda Sophie da mangalami. Sophie adusu mangadu mangumbadigi mahak yamna pakhanna hawgala ami. Ta asida Sophie na khangami madudi mahakna hujik tamthiraba mangama mangkhiba adu BFG na tawraga mangonda mangankibani haiba si khangbadigi mahakna BFG gi manakta laktuna karigidamak nahakna tamthiraba mangadabu aingonda mangalibano. BFG na haira ami aina dumna tawriba adu yamna maru oibagini. BFG na amukasu haira ami aina atopa giant creature sing adubu kayam yamna tamthi amadi makhoija kayam yamna phatte haiba adu nawonda khanganba pambagini. Mathangi numita Sophie amadi BFG makhoi anina BFG gi mafam aduda wari sanaduna leiringai tanja asida atopa giant creature mapan ama lei haikhiba adu makhoi mapan adudagi Kwaidigi hena sauba leader adu BFG gi manakta sanga ami. Sauraba giant creature aduna BFG gi manakta lakliba si karimtagi natte. Giant creature asigi makutta soiba si mangonda layang halaga fahanabagidamagta lakpoirami. Sophie su mafam asida laiba yamna tamthiraba giant creature adu uba matamda yamna chaurba konamagi maningda lotuna leirami. Anja asida sathiraba yamna chaurba giant creature aduna su BFG gi manakta migi manam namakpa aduna maram oiraga pham asida mi leibra haiduna koithi thiba hora ami. Asumna yamna chauraba giant creature aduna Sophie adubu koithi thirakpa adu Sophie adu kibadagi mafam asida leiramba yamna chauraba khamen amagi manungda changselami. Anja asida Sophie yauduna leiriba khamen asauba adu tamthiraba asauba giant creature aduna paikhatkirami. BFG na su chauraba giant creature aduna pairiba khamen adu Sophie yawe haiba khangdabadagi khamen adu satho haina hairami. Matang asida chauraba giant creature aduna BFG da sumna hairami aidi asugumba vegetarian sing asi sade aidi mi gumba sa san gumba oina hingna sai haina hairami. Adubu matang asida chauraba giant creature aduna pairiba khamen adu manam namuba matamdadi mioibagi manam namba aduda mahak yamna nungsijarami. Tanja asida khamen adugi manungdagi Sophie gi makhong adu lithorakpa adu BFG na urami. Madudagi di
ꯈꯥꯃꯦꯟ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯁꯣꯐꯤ ꯌꯥꯎꯋꯦ ꯍꯥꯏꯕ ꯑꯁꯤ BFGꯅ ꯈꯪꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ BFGꯅ ꯆꯥꯎꯔꯕ ꯖꯥꯏꯟꯠ ꯀ꯭ꯔꯦꯁꯔ ꯑꯗꯨꯒꯤ ꯃꯈꯨꯠꯇ ꯌꯥꯟꯗꯨꯅ ꯈꯥꯃꯦꯟ ꯑꯗꯨꯕꯨ ꯆꯥꯗꯅꯕ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯑꯁꯨꯝꯅꯁꯨ ꯍꯥꯏꯔꯛꯑꯝꯃꯤ ꯅꯍꯥꯛꯇꯤ ꯚꯦꯖꯤꯇꯦꯔꯤꯌꯟꯁꯤꯡ ꯑꯁꯤ ꯆꯥꯗꯕ ꯅꯠꯇ꯭ꯔꯣ ꯅꯍꯥꯛꯅ ꯆꯥꯔꯤꯕꯗꯤ ꯃꯤ ꯁꯥ ꯉꯥꯁꯤꯡꯗꯨ ꯆꯥꯔꯤꯕꯅꯤ ꯑꯗꯨꯒ ꯀꯔꯤꯒꯤꯗꯃꯛ ꯅꯍꯥꯛꯅ ꯈꯥꯃꯦꯟ ꯑꯗꯨ ꯆꯥꯒꯦ ꯇꯧꯔꯤꯕꯅꯣ ꯆꯥꯎꯔꯕ ꯖꯥꯏꯟꯠ ꯀ꯭ꯔꯦꯁꯔ ꯑꯗꯨꯅꯁꯨ ꯚꯥꯞ ꯇꯥꯔꯛꯄꯗꯒꯤ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯈꯥꯃꯦꯟ ꯑꯗꯨ ꯂꯪꯊꯣꯔꯛꯑꯝꯃꯤ ꯆꯥꯎꯔꯕ ꯖꯥꯏꯟꯠ ꯀ꯭ꯔꯦꯁꯔ ꯑꯗꯨꯅ BFGꯗ ꯑꯩꯈꯣꯏꯗꯤ ꯑꯁꯤꯒꯨꯝꯕ ꯃꯅꯥ ꯃꯁꯤꯡꯁꯤꯡ ꯑꯁꯤ ꯆꯥꯗꯨꯕ ꯅꯠꯇꯦ ꯍꯥꯏꯔꯝꯂꯒ ꯃꯐꯝ ꯑꯁꯤꯗꯒꯤ ꯃꯍꯤ ꯑꯃ ꯄꯨꯔꯒ ꯃꯍꯥꯛ ꯆꯠꯈꯤꯔꯝꯃꯤ ꯆꯥꯎꯔꯕ ꯖꯥꯏꯟꯠ ꯀ꯭ꯔꯦꯁꯔ ꯑꯗꯨꯅ ꯍꯦꯛ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗꯗꯤ ꯈꯥꯃꯦꯟ ꯑꯗꯨ ꯇꯦꯕꯜ ꯃꯊꯛ ꯑꯗꯨꯗ ꯊꯥꯡꯒꯠꯇꯨꯅ ꯈꯥꯃꯦꯟ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯁꯣꯐꯤ ꯑꯗꯨꯕꯨ BFGꯅ ꯂꯧꯊꯣꯛꯄꯤꯔꯝꯃꯤ ꯃꯗꯨꯗꯒꯤꯗꯤ BFGꯅ ꯁꯣꯐꯤ ꯑꯗꯨꯕꯨ ꯉꯁꯥꯏ BFGꯅ ꯆꯪꯈꯤꯕ ꯁꯦꯀ꯭ꯔꯦꯠ ꯔꯨꯝ ꯑꯗꯨꯗ ꯄꯨꯗꯨꯅ ꯂꯥꯛꯑꯝꯃꯤ ꯁꯦꯀ꯭ꯔꯦꯠ ꯔꯨꯝ ꯑꯁꯤ ꯍꯦꯛ ꯎꯕ ꯃꯇꯝꯗ ꯌꯥꯝꯅ ꯐꯖꯕ ꯔꯨꯝ ꯑꯃꯅꯤ ꯁꯦꯀ꯭ꯔꯦꯠ ꯔꯨꯝ ꯑꯁꯤꯗ ꯃꯦꯆꯤꯟ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯝꯃꯤ ꯃꯦꯆꯤꯟꯁꯤꯡ ꯑꯗꯨꯗꯒꯤ ꯏꯁꯤꯡ ꯀꯌꯥ ꯀꯥꯞꯊꯔꯛꯇꯨꯅ ꯁꯣꯐꯤꯒꯤ ꯃꯁꯥꯗ ꯄꯛꯏꯕ ꯑꯃꯣꯠꯄꯁꯤꯡ ꯑꯗꯨ ꯆꯥꯝꯊꯣꯛꯑꯕ ꯃꯇꯨꯡꯗ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯩ ꯑꯃꯗ ꯁꯣꯐꯤꯒꯤ ꯃꯁꯥ ꯑꯗꯨꯕꯨ ꯀꯪꯅꯕꯒꯤꯗꯃꯛꯇ ꯑꯃꯨꯛ ꯌꯥꯏꯔꯝꯃꯤ ꯑꯗꯨꯒ ꯁꯣꯐꯤꯗ ꯗ꯭ꯔꯦꯁ ꯀꯌꯥ ꯑꯃꯕꯨꯁꯨ ꯄꯤꯕꯤꯔꯝꯃꯤ ꯃꯇꯥꯡ ꯑꯁꯤꯗ BFGꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯌꯥꯝꯅ ꯆꯥꯎꯕ ꯎ ꯑꯍꯣꯕ ꯑꯃꯒꯤ ꯃꯅꯨꯡꯗ ꯁꯣꯐꯤꯒꯤ ꯐꯃꯨꯡ ꯊꯥꯕꯤꯗꯨꯅ ꯐꯃꯨꯡ ꯑꯗꯨꯗ ꯁꯣꯐꯤꯒꯤ ꯂꯥꯏꯔꯤꯛ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯁ꯭ꯄꯦꯛ ꯑꯗꯨ ꯊꯝꯕꯤꯔꯝꯃꯤ BFGꯅ ꯁꯣꯐꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯐꯖꯅ ꯂꯩꯔꯝꯃꯨ ꯑꯩ ꯊꯕꯛ ꯆꯠꯂꯨꯈꯤꯒꯦ ꯁꯣꯐꯤꯅꯁꯨ ꯅꯪꯕꯨ ꯀꯔꯤ ꯊꯕꯛ ꯇꯧꯒꯦ BFGꯅ ꯑꯩꯗꯤ ꯃꯪ ꯐꯥꯕꯒꯤ ꯊꯕꯛ ꯇꯧꯏ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯃꯇꯥꯡ ꯑꯁꯤꯗ ꯁꯣꯐꯤꯅ BFGꯗ ꯑꯩꯁꯨ ꯅꯍꯥꯛꯅ ꯆꯠꯂꯤꯕ ꯊꯕꯛ ꯑꯗꯨꯗ ꯂꯥꯛꯀꯦ ꯑꯗꯨꯕꯨ BFGꯅꯗꯤ ꯁꯣꯐꯤꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯗꯨ ꯇꯥꯗꯕꯤꯗ ꯁꯣꯐꯤ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯐꯝ ꯑꯗꯨꯗ ꯊꯝꯃꯝꯃꯤ ꯑꯗꯨꯒ BFGꯅ ꯁꯣꯐꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯍꯥꯛꯀꯤꯗꯤ ꯑꯩꯅ ꯊꯝꯃꯤꯕ ꯃꯐꯝ ꯑꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯁꯦꯐ ꯑꯣꯏꯔꯕꯅꯤ ꯅꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯍꯥꯏꯕ ꯑꯁꯤ ꯑꯆꯧꯕ ꯖꯥꯏꯟꯠ ꯀ꯭ꯔꯦꯁꯔꯁꯤꯡ ꯑꯗꯨꯒꯤ ꯃꯈꯨꯠꯇꯒꯤꯁꯨ ꯀꯟꯕ ꯉꯝꯒꯗꯣꯔꯤꯕꯅꯤ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯝꯂꯕ ꯃꯇꯨꯡꯗ BFG ꯑꯗꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈꯤꯔꯝꯃꯤ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯁꯣꯐꯤꯅ ꯁ꯭ꯄꯦꯛ ꯑꯗꯨ ꯎꯞꯁꯟꯗꯨꯅ ꯌꯦꯡꯉꯨꯕ ꯃꯇꯝꯗꯗꯤ ꯃꯐꯝ ꯑꯁꯤ ꯌꯥꯝꯅ ꯐꯖꯕ ꯃꯐꯝ ꯑꯃ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯍꯥꯏꯕꯗꯤ ꯁꯣꯐꯤꯗꯨ ꯉꯁꯥꯏꯗꯒꯤ ꯁ꯭ꯄꯦꯛ ꯂꯧꯊꯣꯛꯇꯨꯅ ꯂꯩꯕ ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯒꯤ ꯐꯖꯕ ꯑꯗꯨ ꯎꯗꯕ ꯑꯣꯏꯔꯝꯃꯤ ꯃꯐꯝ ꯑꯁꯤꯗ ꯒ꯭ꯂꯥꯁ ꯃꯌꯥꯝꯒꯤ ꯃꯅꯨꯡꯗ ꯐꯥꯖꯤꯟꯗꯨꯅ ꯂꯩꯔꯤꯕ ꯃꯪꯁꯤꯡ ꯑꯗꯨꯗꯁꯨ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨꯒꯤ ꯃꯔꯝꯗꯁꯨ ꯏꯗꯨꯅ ꯂꯩꯔꯝꯃꯤ ꯁꯤꯒꯨꯝꯂꯕ ꯒ꯭ꯂꯥꯁꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯃꯪꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯐꯖꯕ ꯃꯉꯥꯜ ꯄꯤꯕ ꯄꯣꯠꯁꯛ ꯑꯃꯁꯨ ꯑꯣꯏꯔꯝꯃꯤ ꯃꯁꯤ ꯎꯕ ꯃꯇꯝꯗ ꯁꯣꯐꯤ ꯍꯥꯏꯔꯤꯕ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯁꯨ ꯃꯍꯥꯛꯁꯨ ꯃꯪ ꯐꯥꯕ ꯑꯗꯨ ꯆꯠꯅꯤꯡꯉꯝꯃꯤ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯅ ꯎ ꯑꯗꯨꯒꯤ ꯃꯈꯥꯗ ꯀꯨꯝꯊꯔꯛꯑꯝꯃꯤ ꯌꯥꯅꯕ ꯄꯣꯠꯁꯛ ꯑꯃꯗ BFGꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ BFGꯗ ꯃꯍꯥꯛꯁꯨ ꯃꯪ ꯐꯥꯕ ꯑꯗꯨ ꯌꯥꯎꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ BFGꯅꯗꯤ ꯁꯣꯐꯤꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯑꯃꯠꯇ ꯌꯥꯔꯝꯗꯦ ꯃꯇꯥꯡ ꯑꯁꯤꯗ BFGꯅ ꯂꯤꯁ ꯑꯃ ꯁꯦꯝꯗꯨꯅ ꯂꯩꯔꯝꯃꯤ ꯂꯤꯁ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯃꯪꯁꯤꯡ ꯑꯁꯤ ꯃꯍꯥꯛꯅ ꯉꯁꯤ ꯐꯥꯒꯗꯕ ꯃꯪꯁꯤꯡ ꯑꯣꯏꯔꯝꯃꯤ ꯃꯇꯥꯡ ꯑꯁꯤꯗ ꯁꯣꯐꯤꯅꯁꯨ ꯃꯪ ꯐꯥꯕ ꯑꯗꯨ ꯂꯥꯛꯀꯦ ꯍꯥꯏꯗꯨꯅ BFGꯗ ꯒꯤꯔꯤ ꯇꯛꯇꯨꯅ ꯂꯩꯔꯝꯃꯤ ꯁꯣꯐꯤꯅ ꯁꯨꯝꯅ ꯅꯤꯡꯉꯥꯏ ꯇꯧꯃꯟꯕ ꯑꯁꯤꯗ BFGꯅꯁꯨ ꯁꯣꯐꯤ ꯑꯗꯨꯕꯨ ꯄꯨꯗꯕ ꯉꯝꯃꯝꯗꯦ ꯃꯔꯝ ꯑꯁꯤꯅ BFGꯅ ꯁꯣꯐꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀ ꯂꯣꯏꯅꯅ ꯃꯪ ꯐꯥꯕ ꯑꯗꯨ ꯆꯠꯈꯤꯔꯝꯃꯤ ꯃꯈꯣꯏꯅ ꯌꯨꯝ ꯑꯗꯨꯗꯒꯤ ꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯌꯥꯝꯅ ꯆꯥꯎꯔꯕ ꯖꯥꯏꯟꯠ ꯀ꯭ꯔꯦꯁꯔ ꯃꯥꯄꯟ ꯑꯗꯨꯗꯤ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ ꯃꯁꯤꯗ BFGꯅ ꯁꯣꯐꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯩꯈꯣꯏꯅ ꯆꯥꯎꯔꯕ ꯖꯥꯏꯟꯠ ꯀ꯭ꯔꯦꯁꯔ ꯃꯥꯄꯟ ꯑꯁꯤ ꯊꯦꯡꯗꯕꯤꯗ ꯂꯥꯟꯊꯣꯛꯇꯨꯅ ꯆꯠꯀꯗꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯋꯥꯡꯂꯕ ꯁ꯭ꯇꯦꯌꯔ ꯑꯁꯤ ꯀꯥꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯃꯪ ꯑꯗꯨ ꯐꯥꯕ ꯆꯠꯀꯗꯧꯔꯤꯕꯅꯤ ꯑꯗꯨꯗꯒꯤ BFGꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯆꯥꯎꯔꯕ ꯖꯥꯏꯟꯠ ꯀ꯭ꯔꯦꯁꯔ ꯃꯥꯄꯟ ꯑꯗꯨ ꯁꯣꯛꯇꯕꯤꯗ ꯇꯞꯅ ꯂꯥꯛꯑꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯈꯣꯏ ꯃꯥꯄꯟ ꯑꯗꯨ ꯂꯥꯟꯊꯣꯛꯀꯦ ꯇꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗꯗꯤ ꯑꯔꯣꯏꯕ ꯃꯥꯄꯟ ꯁꯨꯕꯗ ꯂꯩꯔꯤꯕ ꯖꯥꯏꯟꯠ ꯀ꯭ꯔꯦꯁꯔ ꯑꯗꯨꯅ BFGꯒꯤ ꯃꯈꯣꯡ ꯑꯗꯨ ꯐꯥꯔꯛꯑꯝꯃꯤ ꯇꯟꯖꯥ ꯑꯁꯤꯗ ꯁꯣꯐꯤ ꯑꯗꯨꯗꯤ ꯌꯥꯗ꯭ꯔꯕ ꯀꯥꯔ ꯑꯃꯒꯤ ꯃꯅꯨꯡꯗ ꯇꯣꯡꯗꯨꯅ ꯂꯩꯈꯤꯔꯝꯃꯤ ꯁꯣꯝꯗꯅ ꯆꯥꯎꯔꯕ ꯖꯥꯏꯟꯠ ꯀ꯭ꯔꯦꯁꯔꯁꯤꯡ ꯑꯗꯨꯅ BFG ꯑꯗꯨꯕꯨ ꯄꯥꯏꯔꯒ ꯊꯥꯡꯒꯠꯇꯨꯅ ꯃꯉꯣꯟꯗ ꯈꯠꯅꯕ ꯀꯌꯥ ꯍꯧꯔꯝꯃꯤ ꯃꯔꯝꯗꯤ BFG ꯍꯥꯏꯔꯤꯕ ꯖꯥꯏꯟꯠ ꯀ꯭ꯔꯦꯁꯔ ꯑꯁꯤꯗꯤ ꯑꯇꯣꯞꯄ ꯁꯤꯗ ꯂꯩꯔꯤꯕ ꯖꯥꯏꯟꯠ ꯀ꯭ꯔꯦꯁꯔ ꯃꯥꯄꯟ ꯑꯁꯤꯗꯒꯤ ꯃꯍꯥꯛꯅ ꯏꯄꯤꯛ ꯄꯤꯛꯄꯒꯤꯅꯤ ꯁꯤꯒꯤ ꯃꯇꯨꯡꯗ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯖꯥꯏꯟꯠ ꯀ꯭ꯔꯦꯁꯔ ꯃꯥꯄꯟ ꯑꯗꯨꯅ BFG ꯑꯗꯨ ꯄꯥꯏꯗꯨꯅ ꯂꯪꯗꯨꯅꯁꯨ ꯁꯥꯟꯅꯔꯝꯃꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯌꯥꯗ꯭ꯔꯕ ꯇ꯭ꯔꯛ ꯑꯃꯒꯤ ꯃꯊꯛꯇ BFG ꯑꯗꯨꯕꯨ ꯐꯝꯍꯜꯂꯒ ꯑꯋꯥꯡꯕ ꯆꯤꯡ ꯑꯃꯒꯤ ꯃꯊꯛꯇ ꯊꯝꯃꯝꯃꯤ ꯑꯗꯨꯒ ꯑꯇꯣꯞꯄ ꯅꯥꯀꯟꯒꯤ ꯆꯤꯡ ꯑꯃꯗꯅ ꯆꯥꯎꯔꯕ ꯖꯥꯏꯟꯠ ꯀ꯭ꯔꯦꯁꯔ ꯑꯃꯅ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯑꯗꯨꯗ ꯌꯥꯗ꯭ꯔꯕ ꯒꯥꯔꯤ ꯑꯅꯤ ꯅꯦꯠꯈꯥꯏꯗꯨꯅ ꯁ꯭ꯀꯦꯠ ꯁꯥꯗꯨꯅ ꯊꯧꯗꯔꯛꯅꯕ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯑꯇꯣꯞꯄ ꯒꯥꯔꯤ ꯑꯃꯗꯗꯤ ꯁꯣꯐꯤ ꯑꯗꯨ ꯌꯥꯎꯗꯨꯅ ꯂꯩꯔꯤꯕꯅꯤ ꯁꯣꯝꯗꯅ BFG ꯑꯗꯨ ꯇ꯭ꯔꯛ ꯑꯃꯒꯤ ꯃꯊꯛꯇ ꯇꯣꯡꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯑꯁꯤ BFGꯅ ꯇꯣꯡꯉꯤꯕ ꯇ꯭ꯔꯛ ꯑꯁꯤ ꯊꯧꯗꯍꯜꯂꯒ ꯁꯣꯝꯗꯅ ꯆꯥꯎꯔꯕ ꯖꯥꯏꯟꯠ ꯀ꯭ꯔꯦꯁꯔ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯅꯦꯠꯂꯤꯕ ꯀꯥꯔ ꯑꯅꯤ ꯑꯗꯨꯒ ꯁꯨꯒꯥꯏꯅꯍꯟꯒꯦ ꯇꯧꯔꯤꯕꯅꯤ ꯑꯗꯨꯕꯨ ꯀꯥꯔ ꯑꯃꯒꯤ ꯃꯅꯨꯡꯗꯗꯤ ꯁꯣꯐꯤ ꯑꯗꯨ ꯇꯣꯡꯗꯨꯅ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛꯅ ꯀꯥꯔ ꯑꯗꯨꯒꯤ ꯃꯃꯥꯏ ꯑꯗꯨ ꯀꯛꯊꯣꯛꯄꯗꯒꯤ ꯆꯥꯎꯔꯕ ꯖꯥꯏꯟꯠ ꯀ꯭ꯔꯦꯁꯔ ꯑꯗꯨꯒꯤ ꯃꯈꯣꯡ ꯑꯗꯨ ꯁꯦꯒꯥꯏꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯇꯥꯔꯝꯃꯤ
ꯃꯈꯣꯏꯅ ꯑꯁꯨꯝꯅ ꯇꯧꯔꯤꯕ ꯑꯁꯤ ꯑꯇꯣꯞꯄ ꯆꯥꯎꯔꯕ ꯖꯥꯏꯟꯠ ꯀ꯭ꯔꯦꯁꯔꯁꯤꯡ ꯑꯗꯨꯗꯗꯤ ꯌꯦꯡꯉꯒ ꯅꯣꯛꯇꯨꯅꯁꯨ ꯂꯩꯔꯝꯃꯤ꯫ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯆꯥꯎꯔꯕ ꯖꯥꯏꯟꯠ ꯀ꯭ꯔꯦꯁꯔꯁꯤꯡ ꯑꯗꯨꯅ BFG ꯑꯗꯨꯕꯨ ꯂꯛꯅꯕꯗꯤ ꯂꯦꯞꯄꯝꯗꯦ꯫ ꯑꯁꯨꯝꯅ BFG ꯑꯗꯨꯕꯨ ꯂꯛꯅꯗꯨꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥ ꯑꯁꯤꯗ ꯈꯪꯍꯧꯗꯅ ꯅꯣꯡ ꯆꯨꯔꯛꯑꯝꯃꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯆꯥꯎꯔꯕ ꯖꯥꯏꯟꯠ ꯀ꯭ꯔꯦꯁꯔꯁꯤꯡ ꯑꯗꯨ ꯃꯈꯣꯏ ꯌꯥꯝꯅ ꯀꯤꯕ ꯑꯃ ꯐꯥꯎꯔꯛꯑꯝꯃꯤ꯫ ꯍꯥꯏꯕꯗꯤ ꯃꯈꯣꯏꯁꯦ ꯅꯣꯡꯒꯨꯝꯕ ꯏꯁꯤꯡꯒꯨꯝꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯀꯤꯕ ꯖꯥꯏꯟꯠ ꯉꯥꯛꯇꯅꯤ꯫ ꯃꯗꯨꯗꯒꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯑꯐꯪ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨꯒꯤ ꯃꯈꯥꯗ ꯂꯣꯏꯅ ꯆꯦꯟꯁꯤꯟꯅꯈꯤꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤ ꯂꯧꯔꯒ BFGꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯃꯍꯥꯛꯀꯤ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯍꯥꯞꯀꯠꯂꯕ ꯃꯇꯨꯡꯗ ꯁꯣꯐꯤ ꯑꯗꯨꯕꯨ ꯕꯦꯒ ꯑꯃꯒꯤ ꯃꯅꯨꯡꯗ ꯍꯥꯞꯆꯜꯂꯒ ꯃꯈꯣꯏ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯆꯥꯎꯔꯕ ꯖꯥꯏꯟꯠ ꯀ꯭ꯔꯦꯁꯔ 9 ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯃꯒꯤ ꯃꯈꯣꯡꯗ ꯉꯁꯥꯏ ꯁꯣꯐꯤꯅ ꯁꯨꯞꯈꯤꯕ ꯀꯝꯄꯟ ꯑꯗꯨ ꯅꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯈꯣꯏꯅ ꯀꯝꯄꯟ ꯑꯗꯨ ꯂꯧꯈꯠꯂꯒ ꯃꯅꯝ ꯅꯝꯗꯨꯅ ꯌꯦꯡꯉꯨꯕ ꯃꯇꯝꯗꯗꯤ ꯍꯥꯏꯔꯤꯕ ꯀꯝꯄꯟ ꯑꯁꯤꯗꯤ ꯃꯤꯑꯣꯏꯕꯅ ꯏꯟꯕ ꯀꯝꯄꯟ ꯑꯃꯅꯤ ꯍꯥꯏꯕ ꯑꯁꯤ ꯃꯈꯣꯏꯅ ꯈꯪꯉꯛꯑꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯈꯣꯏꯅꯁꯨ ꯑꯩꯈꯣꯏꯒꯤ ꯃꯐꯝ ꯑꯁꯤꯗ ꯃꯤ ꯂꯩꯔꯦ ꯍꯥꯏꯕ ꯑꯁꯤ ꯈꯪꯕꯗꯒꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨꯅ ꯃꯤꯁꯤꯡ ꯑꯗꯨ ꯊꯤꯅꯕ ꯍꯣꯠꯅꯔꯛꯑꯝꯃꯤ꯫ ꯁꯣꯝꯗꯅ BFG ꯑꯃꯗꯤ ꯁꯣꯐꯤ ꯃꯈꯣꯏ ꯑꯅꯤꯅ ꯂꯝꯕꯤꯗ ꯆꯠꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯥꯛꯑꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯁꯣꯐꯤꯅ BFG ꯑꯗꯨꯗ ꯆꯥꯎꯔꯕ ꯖꯥꯏꯟꯠ ꯀ꯭ꯔꯦꯁꯔꯁꯤꯡ ꯑꯗꯨꯅ ꯅꯉꯣꯟꯗ ꯂꯛꯅꯔꯤꯕ ꯑꯗꯨ ꯂꯛꯅꯍꯜꯂꯣꯏꯗꯕꯅꯤ꯫ BFGꯅ ꯑꯃꯨꯛ ꯍꯥꯏꯔꯛꯑꯝꯃꯤ, ꯂꯩꯍꯧꯔꯤꯕ ꯆꯥꯎꯔꯕ ꯖꯥꯏꯟꯠ ꯀ꯭ꯔꯦꯁꯔ 9 ꯑꯗꯨꯗꯤ ꯌꯥꯝꯅ ꯐꯠꯇꯦ꯫ ꯃꯈꯣꯏꯗꯤ ꯃꯤꯑꯣꯏꯕ ꯑꯃꯗꯤ ꯃꯤꯑꯣꯏꯕꯁꯤꯡ ꯑꯗꯨꯒꯤ ꯃꯆꯥ ꯃꯁꯨꯁꯤꯡ ꯑꯗꯨ ꯐꯥꯔꯒ ꯆꯥꯕ ꯃꯤꯁꯛ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯉꯁꯤ ꯐꯥꯎꯕꯗ ꯃꯤ ꯑꯃꯠꯇ ꯆꯥꯗꯔꯤ꯫ ꯑꯩꯗꯤ ꯑꯐꯕ ꯊꯕꯛ ꯇꯧꯗꯨꯅ ꯃꯤꯑꯣꯏꯕꯁꯤꯡꯗ ꯑꯐꯕ ꯃꯪ ꯄꯤꯔꯤꯕꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ BFG ꯑꯗꯨ ꯆꯤꯡ ꯑꯗꯨꯒꯤ ꯃꯇꯣꯟꯗ ꯌꯧꯔꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯩꯆꯤꯟ ꯑꯗꯨꯅ ꯃꯝꯁꯜꯂꯛꯑꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯃꯈꯣꯏꯅ ꯃꯝꯂꯕ ꯖꯒꯥ ꯑꯗꯨꯗ ꯆꯪꯂꯛꯄ ꯃꯇꯝꯗꯗꯤ ꯌꯥꯝꯅ ꯆꯥꯎꯔꯕ ꯎ ꯑꯃ ꯂꯩꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯎ ꯑꯁꯤꯒꯤ ꯃꯈꯣꯡꯗ ꯃꯪ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯃꯤ꯫ ꯁꯣꯐꯤꯗ BFGꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ, ꯑꯩ ꯑꯁꯦ ꯄꯣꯠꯁꯛ ꯈꯨꯗꯤꯡꯃꯛꯀꯤ ꯃꯈꯣꯟ ꯑꯗꯨ ꯇꯥꯕ ꯉꯝꯃꯤ, ꯀꯛꯆꯦꯡꯒꯤ ꯃꯈꯣꯟ ꯐꯥꯎꯕ ꯈꯪꯉꯤ ꯍꯥꯏꯅ ꯍꯥꯏꯔꯛꯑꯝꯃꯤ꯫ BFGꯅ ꯑꯃꯨꯛꯀꯁꯨ ꯍꯥꯏꯔꯛꯑꯝꯃꯤ, ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯎ ꯋꯥꯁꯤꯡꯗꯒꯤꯁꯨ ꯇꯥꯕ ꯉꯝꯃꯤ꯫ ꯑꯁꯤꯒꯨꯝꯂꯕ ꯑꯩꯒꯤ ꯁꯛꯇꯤꯁꯤꯡ ꯑꯁꯤ ꯃꯤꯑꯣꯏꯕ ꯑꯃꯍꯦꯛꯇꯅ ꯇꯧꯕ ꯉꯝꯗꯦ ꯍꯥꯏꯅꯁꯨ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗꯁꯨ ꯎꯗꯨꯒꯤ ꯃꯈꯣꯡꯗ ꯂꯩꯔꯤꯕ ꯏꯁꯤꯡ ꯑꯗꯨꯗ ꯎ ꯑꯗꯨꯒꯤ ꯔꯤꯐ꯭ꯂꯦꯛꯁꯟ ꯑꯗꯨ ꯁꯣꯐꯤꯅ ꯎꯔꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯁꯤꯗꯗꯤ BFGꯅ ꯏꯁꯤꯡ ꯑꯗꯨꯗ ꯆꯣꯡꯊꯗꯨꯅ ꯑꯇꯣꯞꯄ ꯋꯥꯔꯜ ꯑꯃꯗ ꯃꯪ ꯐꯥꯕ ꯆꯠꯂꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯁꯣꯐꯤ ꯑꯗꯨꯁꯨ ꯏꯁꯤꯡ ꯑꯗꯨꯗ ꯆꯣꯡꯊꯔꯒ ꯑꯇꯣꯞꯄ ꯋꯥꯔꯜ ꯑꯗꯨꯗ ꯌꯧꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯑꯇꯣꯞꯄ ꯋꯥꯔꯜ ꯑꯗꯨꯗ ꯌꯧꯕ ꯃꯇꯝꯗ BFGꯅ ꯁꯣꯐꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯪꯁꯤꯡ ꯑꯁꯤꯒ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯕꯁꯨ ꯉꯝꯃꯤ꯫ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯪꯁꯤꯡ ꯑꯁꯤꯅ ꯃꯈꯣꯏꯁꯤ ꯑꯐꯕꯅꯤ ꯐꯠꯇꯕꯅꯤꯁꯤꯡ ꯑꯗꯨꯁꯨ ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯗꯒꯤ BFGꯅ ꯃꯪ ꯑꯃꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯟꯗꯨꯅ ꯃꯪ ꯑꯗꯨꯕꯨ ꯐꯥꯒꯦ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯪ ꯑꯗꯨꯗꯤ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛꯅ ꯐꯥꯕ ꯉꯝꯃꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯪ ꯑꯗꯨꯗꯤ ꯁꯣꯐꯤꯒꯤ ꯃꯅꯥꯛꯇ ꯄꯥꯏꯁꯤꯜꯂꯛꯑꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯪ ꯑꯗꯨ BFGꯅ ꯐꯥꯔꯕ ꯃꯇꯨꯡꯗ ꯁꯣꯐꯤꯗ ꯄꯤꯕꯤꯔꯝꯃꯤ꯫ ꯁꯣꯐꯤꯅ ꯃꯪ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯍꯥꯛꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯪ ꯑꯗꯨꯕꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯗꯨꯅ ꯐꯥꯅꯕ ꯇꯧꯔꯝꯃꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯁꯣꯐꯤꯅꯁꯨ ꯃꯪ ꯑꯃ ꯐꯥꯔꯝꯃꯤ꯫ ꯃꯥꯅ ꯐꯥꯔꯤꯕ ꯃꯪ ꯑꯗꯨꯗꯤ ꯌꯥꯝꯅ ꯐꯠꯇꯕ ꯃꯪ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ BFGꯅ ꯁꯣꯐꯤꯗ, ꯅꯍꯥꯛꯅ ꯀꯔꯤꯒꯤꯗꯃꯛ ꯍꯥꯏꯔꯤꯕ ꯃꯪ ꯑꯁꯤ ꯐꯥꯔꯤꯕꯅꯣ? ꯍꯥꯏꯔꯤꯕ ꯃꯪ ꯑꯁꯤꯗꯤ ꯌꯥꯝꯅ ꯐꯠꯇꯕ ꯃꯪ ꯑꯃꯅꯤ ꯍꯥꯏꯅꯁꯨ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯁꯣꯐꯤꯅ ꯄꯥꯏꯔꯤꯕ ꯃꯪ ꯑꯗꯨꯕꯨ ꯖꯥꯔ ꯑꯃꯒꯤ ꯃꯅꯨꯡꯗ ꯍꯥꯞꯆꯤꯟꯈꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯃꯪꯒꯤ ꯋꯥꯔꯜ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯊꯣꯔꯛꯑꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁꯣꯐꯤ ꯑꯃꯗꯤ BFG ꯑꯃꯗꯤ ꯁꯣꯐꯤ ꯃꯈꯣꯏ ꯑꯅꯤ ꯃꯤꯑꯣꯏꯕꯒꯤ ꯁꯪꯁꯥꯔꯗ ꯑꯃꯨꯛ ꯂꯥꯛꯑꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯃꯤꯑꯣꯏꯕꯒꯤ ꯁꯪꯁꯥꯔꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯏꯕꯒꯤ ꯃꯔꯝꯗꯤ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯑꯉꯥꯡꯁꯤꯡ ꯑꯗꯨꯗ ꯅꯨꯡꯉꯥꯏꯔꯕ ꯑꯐꯕ ꯃꯪꯁꯤꯡ ꯑꯗꯨ ꯍꯥꯞꯆꯟꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯏꯕꯅꯤ꯫ ꯃꯗꯨꯗꯒꯤ ꯃꯈꯣꯏ ꯑꯅꯤꯅ ꯂꯣꯟꯅ ꯃꯤꯑꯣꯏꯕꯒꯤ ꯋꯥꯔꯜ ꯑꯗꯨꯗ ꯂꯥꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯅ ꯑꯉꯥꯡ ꯃꯆꯥ ꯑꯃꯒꯤ ꯃꯌꯨꯝꯗ ꯌꯧꯔꯛꯑꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯁꯣꯐꯤꯅ BFGꯗ ꯑꯩꯈꯣꯏ ꯑꯅꯤ ꯌꯨꯝ ꯑꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯏꯕꯅꯣ ꯍꯥꯏꯅ ꯍꯪꯉꯝꯃꯤ꯫ BFGꯅ ꯑꯃꯨꯛ ꯁꯣꯐꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯉꯥꯡ ꯑꯁꯤꯒꯤ ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯋꯥꯁꯤꯡ ꯑꯗꯨ ꯑꯩꯅ ꯂꯣꯏꯅ ꯈꯪꯉꯤ, ꯃꯔꯝ ꯑꯁꯤꯅ ꯑꯩꯅ ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏꯕꯅꯤ꯫ ꯁꯣꯐꯤꯅ ꯑꯃꯨꯛ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯍꯔꯥꯎꯍꯟꯒꯅꯤ? ꯃꯗꯨꯗꯒꯤ BFGꯅ ꯑꯐꯕ ꯃꯪ ꯌꯥꯎꯕ ꯂꯤꯛꯂꯤ ꯑꯃꯗꯒꯤ ꯇ꯭ꯔꯝꯄꯦꯠ ꯃꯥꯟꯕ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯂꯧꯊꯣꯔꯛꯇꯨꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯑꯉꯥꯡ ꯑꯗꯨꯗ ꯑꯐꯕ ꯃꯪ ꯑꯗꯨ ꯀꯥꯝꯁꯤꯜꯂꯝꯃꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯑꯉꯥꯡ ꯑꯗꯨꯁꯨ ꯑꯐꯕ ꯃꯪ ꯃꯪꯕꯗꯒꯤ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ BFG ꯑꯃꯗꯤ ꯁꯣꯐꯤ ꯃꯈꯣꯏ ꯑꯅꯤ BFGꯒꯤ ꯋꯥꯔꯜ ꯑꯗꯨꯗ ꯑꯃꯨꯛ ꯂꯥꯛꯑꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯃꯈꯣꯏꯒꯤ ꯋꯥꯔꯜ ꯑꯗꯨꯗ ꯂꯥꯛꯄ ꯃꯇꯝꯗ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯐꯠꯇ꯭ꯔꯕ ꯑꯆꯧꯕ ꯖꯥꯏꯟꯠ ꯀ꯭ꯔꯦꯁꯔ 9 ꯑꯗꯨ ꯃꯈꯣꯏꯅ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯁꯤ ꯎꯕ ꯃꯇꯝꯗ BFG ꯑꯗꯨ ꯂꯣꯠꯂꯝꯃꯤ꯫ ꯑꯗꯨꯒ BFGꯅꯁꯨ ꯃꯈꯣꯏ 9 ꯑꯁꯤ ꯊꯤꯡꯕꯁꯨ ꯉꯝꯕ ꯅꯠꯇꯦ꯫ ꯃꯈꯣꯏ ꯑꯅꯤꯅ ꯂꯣꯠꯇꯨꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥ ꯑꯁꯤꯗ ꯁꯣꯐꯤꯅ BFGꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ,
ꯑꯩꯈꯣꯏ ꯑꯅꯤꯅ ꯃꯈꯣꯏ ꯃꯥꯄꯟꯒꯤ ꯃꯅꯥꯛꯇꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯂꯥꯛꯈꯤꯕ ꯃꯇꯝ ꯑꯗꯨꯗ ꯑꯩꯒꯤ ꯀꯝꯄꯜ ꯑꯗꯨ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯇꯥꯍꯧꯔꯕꯅꯤ꯫ ꯋꯥꯍꯩ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ BFG ꯑꯗꯨ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ BFGꯅ ꯈꯜꯂꯝꯃꯤ ꯃꯗꯨꯗꯤ ꯀꯝꯄꯜ ꯑꯗꯨꯒꯤ ꯃꯇꯦꯡꯅ ꯁꯣꯐꯤ ꯍꯥꯏꯔꯤꯕ ꯑꯉꯥꯡ ꯃꯆꯥ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯩ ꯍꯥꯏꯕ ꯑꯁꯤ ꯁꯣꯏꯗꯅꯃꯛꯀꯤ ꯈꯪꯉꯝꯃꯒꯅꯤ꯫ ꯃꯔꯝ ꯃꯌꯥꯝ ꯑꯁꯤ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯣꯐꯤ ꯑꯗꯨꯕꯨ BFGꯅ ꯃꯍꯥꯛꯀꯤ ꯍꯥꯟꯅꯒꯤ ꯑꯣꯔꯐꯥꯟ ꯍꯣꯝ ꯑꯗꯨꯗ ꯑꯃꯨꯛ ꯄꯨꯔꯛꯇꯨꯅ ꯊꯥꯗꯕꯤꯔꯝꯃꯤ꯫ ꯁꯣꯐꯤꯅ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯃꯍꯥꯛꯇꯨ ꯑꯣꯔꯐꯥꯟ ꯍꯣꯝ ꯑꯗꯨꯒꯤ ꯒꯦꯠ ꯃꯅꯥꯛꯇ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁꯣꯐꯤꯅ ꯃꯤꯀꯞ ꯊꯣꯔꯛꯇꯨꯅ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯃꯍꯥꯛꯅ ꯉꯁꯥꯏꯒꯤ ꯇꯧꯔꯨꯔꯤꯕ ꯃꯌꯥꯝ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯃꯪꯅꯦ ꯍꯥꯏꯅ ꯂꯣꯏꯅ ꯈꯟꯈꯤꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯁꯨꯝꯅ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥ ꯑꯁꯤꯗ BFG ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯊꯣꯔꯛꯑꯝꯃꯤ ꯑꯗꯨꯒ BFGꯅ ꯁꯣꯐꯤꯗ ꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ, ꯅꯍꯥꯛꯅ ꯀꯝꯄꯜ ꯑꯗꯨ ꯃꯈꯣꯏ ꯃꯥꯄꯟꯒꯤ ꯃꯅꯥꯛꯇ ꯂꯪꯊꯣꯛꯑꯝꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯍꯥꯛ ꯑꯁꯤ ꯑꯩꯒꯤ ꯅꯥꯛꯇ ꯂꯩ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯁꯣꯏꯗꯅꯃꯛꯀꯤ ꯈꯜꯂꯝꯃꯒꯅꯤ꯫ ꯑꯗꯨꯒ BFGꯅ ꯁꯣꯐꯤꯗ ꯑꯃꯨꯛꯀꯁꯨ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯃꯔꯝ ꯃꯌꯥꯝ ꯑꯁꯤ ꯂꯩꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯍꯥꯛꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯕ ꯍꯥꯏꯕ ꯑꯁꯤ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯒꯅꯤ꯫ ꯑꯗꯨꯕꯨ ꯁꯣꯐꯤꯅꯗꯤ BFGꯗ ꯑꯩꯅ ꯅꯍꯥꯛꯀꯤ ꯅꯥꯛꯇ ꯂꯩꯕꯗ ꯃꯈꯣꯏꯅ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯃꯣꯏ꯫ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯗ ꯎꯅꯤꯡꯂꯤꯕꯗꯤ BFG ꯑꯃꯗꯤ ꯁꯣꯐꯤ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯑꯗꯨꯝ ꯂꯩꯃꯤꯟꯅꯔꯛꯄ ꯑꯗꯨꯅꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯌꯥꯝꯅ ꯀ꯭ꯂꯣꯖ ꯑꯣꯏꯕ ꯐ꯭ꯔꯦꯟ ꯑꯃ ꯑꯣꯏꯔꯦ ꯍꯥꯏꯕꯅꯤ ꯍꯧꯖꯤꯛꯇꯤ꯫ ꯃꯔꯝ ꯑꯁꯤꯅ ꯁꯣꯐꯤꯅ BFGꯒꯤ ꯃꯅꯥꯛꯇꯒꯤ ꯂꯥꯞꯊꯣꯛꯅ ꯂꯩꯕ ꯄꯥꯝꯗ꯭ꯔꯤꯕꯅꯤ꯫ BFGꯅ ꯑꯃꯨꯛ ꯁꯣꯐꯤꯗ ꯑꯁꯨꯝꯅꯁꯨ ꯍꯥꯏꯔꯛꯑꯝꯃꯤ, ꯑꯩꯒꯤꯁꯨ ꯅꯍꯥꯛꯀꯨꯝꯕ ꯐ꯭ꯔꯦꯟ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯇꯣ ꯂꯥꯏꯔꯤꯛ ꯄꯥꯕꯁꯨ ꯍꯩ꯫ ꯑꯩꯅ ꯍꯧꯖꯤꯛ ꯄꯥꯕ ꯊꯣꯛꯏꯕ ꯃꯌꯥꯝ ꯑꯁꯤꯁꯨ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯇꯥꯛꯄꯤꯔꯝꯕꯅꯤ꯫ ꯅꯍꯥꯛꯅ ꯂꯤꯠꯂꯤꯕ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯐꯨꯔꯤꯠ ꯑꯗꯨꯒꯨꯝꯕ ꯑꯃꯁꯨ ꯃꯍꯥꯛꯀꯤꯁꯨ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯄꯨ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯁꯪꯁꯥꯔ ꯑꯗꯨꯗ ꯄꯨꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯐꯠꯇ꯭ꯔꯕ ꯆꯥꯎꯔꯕ ꯖꯥꯏꯟ ꯀ꯭ꯔꯦꯁꯔ ꯃꯥꯄꯟ ꯑꯗꯨꯅ ꯑꯩꯒꯤ ꯃꯔꯨꯞ ꯑꯗꯨ ꯑꯩꯒꯤ ꯅꯥꯛꯇ ꯂꯩ ꯍꯥꯏꯕ ꯈꯪꯈꯤꯕꯗꯒꯤ ꯃꯈꯣꯏ ꯃꯥꯄꯟ ꯑꯗꯨꯅ ꯑꯩꯒꯤ ꯃꯔꯨꯞ ꯑꯗꯨꯕꯨ ꯍꯥꯠꯇꯣꯛꯇꯨꯅ ꯆꯥꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯉꯣꯟꯗ ꯇꯥꯈꯤꯕ ꯗꯁꯥ ꯑꯗꯨꯒꯨꯝꯅ ꯑꯩꯅ ꯅꯉꯣꯟꯗ ꯇꯥꯍꯟꯕ ꯑꯗꯨ ꯄꯥꯝꯗꯦ꯫ ꯁꯣꯐꯤꯅ BFGꯗ ꯑꯃꯨꯛ ꯍꯥꯏꯔꯛꯑꯝꯃꯤ, ꯃꯈꯣꯏꯅ ꯑꯩꯉꯣꯟꯗꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯉꯝꯃꯣꯏ꯫ ꯑꯩꯈꯣꯏ ꯑꯅꯤ ꯇꯥꯟꯅꯗꯨꯅ ꯆꯥꯎꯔꯕ ꯖꯥꯏꯟ ꯀ꯭ꯔꯦꯁꯔ ꯃꯥꯄꯟ ꯑꯗꯨ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯃꯗ ꯊꯩꯗꯣꯛꯇꯨꯅ ꯊꯝꯒꯗꯕꯅꯤ ꯍꯥꯏꯅꯁꯨ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯣꯐꯤꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯡ ꯑꯗꯨꯗꯤ BFGꯅ ꯅꯤꯡꯊꯤꯅ ꯇꯥꯗꯕꯤꯗ ꯃꯍꯥꯛꯀꯤ ꯕꯦꯒ ꯑꯗꯨ ꯂꯧꯔꯒ ꯃꯍꯥꯛꯀꯤ ꯑꯁꯦꯡꯕ ꯁꯪꯁꯥꯔ ꯑꯗꯨꯗ ꯆꯠꯈꯤꯅꯕꯒꯤꯗꯃꯛ BFG ꯑꯗꯨ ꯆꯠꯄ ꯍꯧꯔꯛꯑꯝꯃꯤ꯫ ꯑꯗꯨꯕꯨ BFGꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈꯤꯕ ꯑꯗꯨ ꯁꯣꯐꯤꯅ ꯐꯅꯌꯥꯝꯅ ꯊꯤꯡꯅꯕ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ BFGꯗꯤ ꯁꯣꯐꯤꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯑꯃꯠꯇ ꯇꯥꯗꯕꯤꯗ ꯃꯍꯥꯛ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯁꯣꯐꯤ ꯑꯗꯨꯁꯨ ꯃꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯃꯈꯣꯏꯒꯤ ꯑꯣꯔꯐꯥꯟ ꯍꯣꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯉꯛꯇꯨꯅ ꯐꯝꯃꯒ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯔꯝꯗ ꯋꯥꯈꯜ ꯈꯟꯗꯨꯅꯁꯨ ꯃꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯂꯩꯖꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯁꯣꯐꯤꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯅꯤꯡꯁꯤꯡꯉꯛꯑꯝꯃꯤ ꯃꯗꯨꯗꯤ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯉꯥꯡꯕ ꯋꯥꯁꯤꯡ ꯑꯗꯨꯁꯨ BFGꯅ ꯂꯣꯏꯅ ꯇꯥꯕ ꯉꯝꯃꯦ ꯍꯥꯏꯕ ꯑꯗꯨ꯫ ꯃꯗꯨꯗꯒꯤ ꯁꯣꯐꯤ ꯑꯗꯨ ꯃꯈꯣꯏꯒꯤ ꯑꯣꯔꯐꯥꯟ ꯍꯣꯝ ꯑꯗꯨꯒꯤ ꯋꯥꯡꯂꯕ ꯕꯤꯜꯗꯤꯡ ꯑꯗꯨꯗꯒꯤ ꯆꯣꯡꯊꯔꯛꯄ ꯃꯇꯝꯗꯗꯤ BFG ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯃꯇꯝ ꯆꯥꯅ ꯂꯥꯛꯇꯨꯅ ꯁꯣꯐꯤ ꯑꯗꯨꯕꯨ ꯀꯟꯕꯤꯔꯝꯃꯤ꯫ ꯃꯁꯤꯅ ꯇꯥꯛꯅꯤꯡꯂꯤꯕꯗꯤ ꯁꯣꯐꯤꯅ ꯈꯟꯕ ꯋꯥꯈꯜꯁꯤꯡ ꯑꯗꯨꯁꯨ BFGꯅ ꯂꯣꯏꯅ ꯈꯪꯉꯦ ꯍꯥꯏꯕꯅꯤ꯫ ꯃꯇꯥꯡ ꯑꯁꯤꯗ BFGꯅꯁꯨ ꯈꯪꯉꯝꯃꯤ ꯃꯗꯨꯗꯤ ꯁꯣꯐꯤ ꯍꯥꯏꯔꯤꯕ ꯑꯉꯥꯡ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯩꯕ ꯃꯇꯝꯗ ꯑꯇꯣꯞꯄ ꯆꯥꯎꯔꯕ ꯖꯥꯏꯟ ꯀ꯭ꯔꯦꯁꯔ ꯃꯥꯄꯟ ꯑꯗꯨꯒꯤ ꯃꯐꯝꯗ ꯃꯍꯥꯛꯅ ꯀꯔꯤꯁꯨ ꯀꯤꯕ ꯂꯩꯇꯦ ꯍꯥꯏꯕ ꯑꯁꯤ꯫ ꯃꯔꯝ ꯑꯁꯤꯅ ꯁꯣꯐꯤ ꯍꯥꯏꯔꯤꯕ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯕꯨ BFGꯅ ꯃꯍꯥꯛꯀꯤ ꯋꯥꯔꯜꯗ ꯑꯗꯨꯗ ꯄꯨꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ BFG ꯑꯃꯗꯤ ꯁꯣꯐꯤ ꯃꯈꯣꯏ ꯑꯅꯤꯅ ꯆꯥꯎꯔꯕ ꯖꯥꯏꯟ ꯀ꯭ꯔꯦꯁꯔ ꯃꯥꯄꯟ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯃꯇꯧ ꯀꯔꯝꯅ ꯂꯦꯞꯍꯟꯁꯤꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯑꯁꯨꯝꯅ ꯈꯟꯅꯔꯤꯉꯩ ꯇꯥꯟꯖꯥ ꯑꯁꯤꯗ ꯂꯦꯝꯍꯧꯔꯤꯕ ꯆꯥꯎꯔꯕ ꯖꯥꯏꯟ ꯀ꯭ꯔꯦꯁꯔ ꯃꯥꯄꯟ ꯑꯗꯨ BFGꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄꯒꯤ ꯃꯈꯣꯟ ꯇꯥꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ BFGꯅ ꯁꯣꯐꯤ ꯑꯗꯨꯕꯨ ꯎ ꯑꯗꯨꯗ ꯍꯥꯞꯆꯟꯗꯨꯅ ꯂꯣꯠꯁꯤꯜꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯆꯥꯎꯔꯕ ꯖꯥꯏꯟ ꯀ꯭ꯔꯦꯁꯔ ꯃꯥꯄꯟ ꯑꯗꯨ BFGꯒꯤ ꯀꯥ ꯑꯗꯨꯗ ꯆꯪꯉꯛꯑꯝꯃꯤ꯫ BFGꯅꯁꯨ ꯖꯥꯏꯟ ꯀ꯭ꯔꯦꯁꯔ ꯃꯥꯄꯟ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇꯒꯤ ꯆꯠꯈꯤꯅꯕ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯀ꯭ꯔꯦꯁꯔ ꯃꯥꯄꯟ ꯑꯗꯨꯒꯤ ꯂꯤꯗꯔ ꯑꯣꯏꯔꯤꯕ ꯆꯥꯎꯔꯕ ꯖꯥꯏꯟ ꯀ꯭ꯔꯦꯁꯔ ꯃꯥꯄꯟ ꯑꯗꯨꯒꯤ ꯂꯤꯗꯔ ꯑꯣꯏꯔꯤꯕ ꯖꯥꯏꯟ ꯀ꯭ꯔꯦꯁꯔ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯄꯣꯀꯦꯠꯇꯒꯤ ꯁꯣꯐꯤꯅꯏꯜꯂꯝꯕ ꯀꯝꯄꯜ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ, ꯑꯩꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈꯤꯕ ꯇꯥꯔꯕꯁꯨ ꯅꯍꯥꯛꯀꯤ ꯅꯅꯥꯛꯇ ꯂꯩꯔꯤꯕ ꯃꯤꯑꯣꯏꯕ ꯑꯗꯨꯗꯤ ꯑꯩꯅ ꯄꯨꯗꯅꯗꯤ ꯆꯠꯂꯣꯏ ꯍꯥꯏꯅ ꯍꯥꯏꯔꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏ ꯃꯥꯄꯟ ꯑꯗꯨꯅ ꯀꯝꯄꯜ ꯑꯗꯨ ꯃꯅꯝ ꯅꯝꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯁꯣꯐꯤ ꯑꯗꯨꯕꯨ ꯊꯤꯕ ꯍꯧꯔꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯄꯣꯠꯆꯩ ꯀꯌꯥ ꯑꯃꯕꯨꯁꯨ ꯃꯈꯣꯏ ꯃꯥꯄꯟꯅ ꯊꯨꯒꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯖꯥꯏꯟ ꯀ꯭ꯔꯦꯁꯔ ꯑꯗꯨꯒꯤ ꯂꯤꯗꯔ ꯑꯗꯨꯅ ꯁꯣꯐꯤꯅ ꯂꯩꯔꯤꯕ ꯎ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯃꯅꯝ ꯅꯝꯗꯨꯅ ꯆꯪꯉꯛꯑꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗꯗꯤ ꯁꯣꯐꯤꯗꯤ ꯎ ꯄꯥꯝꯕꯤ ꯑꯗꯨꯗꯒꯤ ꯊꯣꯛꯇꯨꯅ ꯏꯁꯤꯡ ꯆꯦꯟꯕ ꯃꯐꯝ ꯑꯃꯗ ꯃꯍꯥꯛꯅ ꯏꯁꯤꯡ ꯑꯗꯨꯗꯒꯤ ꯇꯥꯎꯊꯔꯛꯇꯨꯅ ꯎ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯈꯥꯗ ꯂꯩꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯒ ꯎ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯌꯨꯝ ꯃꯆꯥ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯗꯨꯅ ꯌꯦꯡꯉꯨꯕ ꯃꯇꯝꯗꯗꯤ ꯀꯥ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯀꯥ ꯑꯁꯤ ꯍꯥꯟꯅ ꯃꯤ ꯂꯩꯅꯔꯝꯕꯒꯤ ꯀꯥ ꯑꯣꯏꯅꯁꯨ ꯇꯧꯏ꯫ ꯀꯥ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯤꯑꯣꯏꯕꯅ ꯁꯤꯖꯤꯟꯅꯕ ꯌꯥꯕ ꯄꯣꯠꯆꯩ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯑꯁꯦꯡꯕꯗꯤ ꯍꯥꯏꯔꯤꯕ ꯀꯥ ꯑꯁꯤ BFGꯅ ꯁꯣꯐꯤꯗ ꯋꯥꯔꯤ ꯂꯤꯕꯗ ꯌꯥꯎꯈꯤꯕ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯑꯃ ꯂꯩ ꯍꯥꯏꯕꯗꯨꯅ ꯂꯩꯔꯝꯕ ꯀꯥ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯀꯥ ꯑꯁꯤꯗ ꯄꯦꯟꯇꯤꯡ ꯑꯃꯁꯨ ꯊꯦꯡꯅꯔꯝꯃꯤ꯫
हाइरिबा पेंटिंग असी ममांगदा लेरंबा BFG की फ्रेंड अदुना येकपा ओइरमी पेंटिंग अदुदा मखोय अनी अदु पुन्ना लेमिनाबगी मोंगदा येक्तुना सु लेरमी अदुगा BFG हाइबगी मीनिंग दी बिग फ्रेंडली जाइन हाइबो ओइरमी अदुगा सोफीना सु खंगमी BFG अमदी माके फ्रेंड मखोय अनी असी कयाम लूना तिनरमी हाइबा सेसु अखोय अनीना असुक लूना तिनरंबा सिना मरम ओइरगा BFG की फ्रेंड अदुना BFG की ममिंग असिबु बिग फ्रेंडली जाइन हाइना थोनबो ओइरमी सोफीना सुमना तौदुना लेरिंगै तंजा असिदा जाइन क्रेसर मापन अदुगी मरक्तगी अतोप जाइन क्रेसर अमना सोफीना लेरिबा का नाकन अदुदगी मीगी मनम नमपदगी महाकना कारोमदा चंगा अमी हाइरिबा मतम असिददी सोफी अदु लोतुना लेरमी सुमना तरोपा असिदा BFG अदुना सही अमदा मई चुखत्तुना मफम असिदा लेरिबा जाइन क्रेसर मापन अदुदा कीनबा दप तौरमी अदुगा सावरबा जाइन क्रेसर मापन अदु BFG की का अदुदगी लोइना चटखिरमी सोमदना सोफीना का अदुगी मनुंगदा इंग्लैंड की महारानी अदुगी फोटो अदु महांगना उरमी फोटो अदु उरुबदगी सोफी की मकोकता आइडिया मा लाकपदगी कादुदगी सटलाउना चेंथोरकलगा BFG दा आइगोंदा आइडिया मा लेरे हाइना हाइरामी अदुगा सोफीना BFG दा असुमना हाइरामी नहाकना इंग्लैंड की महारानी अदुगा वरी सानदबा सुंग्या यादबनी मरम असिना नहाका महाका वरी साननबगिदमक्ता नहाकना फत्तबा मंग अमबु इंग्लैंड की महारानी अदुदा मंगनगदबनी अदुगा फत्रबा जाइन क्रेसर सिंग असिना अंगांग मचा सिंग असिबु फा फादुना मखोइना चादुना लेरे हाइबा सिसु मखोइदा खंगनगदबनी मदुदगी BFG ना फत्तबा मंग मयाम पुनसनदुना अनानबा मंग अमबु सेममी सोफीना असुमना हाइरामी नहाकना सेमिबा मंग अदुदसु अखोय अनीगी वरी असि हापु BFG नसु यामना अनानबा मोंगदा मखोय अनीदु हापबा मतुंगदा मंग अदु सेममी मसीगी मतुंगदा सोफी अमदी BGF मखोय अनीना महारानी की युम अदुदा लोना लाअमी अदुगा ngasai मखोय अनीना ममांगदा तौखिबा अदुगुमना BFG ना ट्रम्पेट अमा पुथरक्तुना तुमदुना लेरिबा महारानी अदुदा BFG ना ngasai सेमखिबा मंग अदुबु महारानी अदुदा मंगनबगिदमक्ता कामजलमी मसीगी मतुंगदा महारानी अदुसु फत्तबा मंग मंगबा अदुना मरम ओरगा महाक मेकअप थोराअमी तंजा असिदा महारानी अदुगी मनाक्ता नुपी मा चंगाअमी नुपी अदुना महारानी दा कैदौबा यावरगे हाइना हंगमी मदुदा महारानी अदुना नुपी अदुदा अखोगी मफम असिदा फत्रबा चावरबा जाइन क्रेसर मयाम अमा लाक्तुना अंगांगसिंगबु फा फादुना चाइ हाइना हाइरमी मता असिदा महारानी अदुगी मनाक्ता लाखिबा मेरी हारिबा नुपी अदुना मनाक्ता लेबा न्यूज़पेपर अमबु पाइखत्तुना येंगबा मतमददी न्यूज़पेपर अदुदा असुमना इरमी यामना फत्रबा चावरबा जाइन क्रेसर सिंगना मफम असिदा लेबा अंगांग क्याबु फादुना चाइ हाइबगी यावराअमी हाइरिबा न्यूज़ अदुसु महारानी अदुदा येंगहलमी मता असिदा महारानी अदुना ममंगदा करिगुम्बा अमा उखिबनी मदुदी महाकी युमगी थोंनाव अदुगी फी मरुमदा अंगांग नुपी मचा अमा लेखिबनी मदुदगी महारानी अदुना मेरी हारिबा महाकी मनाई नुपी अदुदा थोंनाव मपान अदुदा काना लेगे हाइदुना चेक तहलमी मदुदगी मेरी हारिबा नुपी अदुना थोंनाव अदु हांगतोक्तुना थोंनाव अदुगी मरुमदा काना लेगे हाइदुना चेक तौरुबा मतमददी सोफी हारिबा अंगांग नुपी मचा अदु लेपतुना लेरंबादु उबा मतमदा मफम असिदा लेरिबा महारानी अमदी मियोय मयाम अदु अंगकफम फावरमी महारानी अदुना सोफीदा असुमना हाइरमी नाहक मफम असिदा क्रेसर मपुदुना लाक्लिबरा सोफीनासु महारानी अदुदा असुमना हाइरमी होय अइना मफम असिदा क्रेसर मपुदुना लाक्लिबनी महाक्ति यामना फबा अइगी बेस्ट फ्रेंडनी हाइरिबा क्रेसर अदुनानी नाहकी मंग अदु सेमिबा अदु मता असिदा महारानी अदुना सोफीदा अदु ओइरबदी अइ करि तौ हाइबनो हाइना ngami masida सोफीना महारानी अदुदा नाहक निंगसिंगद्रबरो हाइना हाइरमी सोफीना हाइरिबा सि महारानी अदुगी ममंगदा उखिबा वरी सिंग अदु महाक निंगसिंगद्रबरा हाइरिबनी मदुदगी महारानी अदुना सोफीदा नाहकना पांबा प्लान सिंग अदुरा सोफीनासु होय हाइना हाइरामी मदुदगी महारानी अदुना सोफीदा अदु ओइरबदी नाहक लाक्मिनबा क्रेसर अदु अइगी मांगदा थोअलउ सोफीनासु महारानी अदुदा होय अइ सोइदनमकी नाहकी नमांगदा थोअलके अदुबु नाहकना क्रेसर अदुदा करिसु सोअलोय हाइना हाना वासउ हाइना हाइरमी महारानी अदुसु सोफीना हारिबा वादु यारमी मदुदगिदी सोफीना BFG अदुबु कौथोअमी अहानबददी BFG अदु सोफीना कौबदा थोअमदे अनिरक सुबददी BFG अदु सोफीना कौबदा थोरामी BFG अदुना मखोय मयाम अदुगी ममांगदा थोरकपा अदुदा महारानी अदुगी मनाय मसेन मयाम अदुना नोंमैना कापतुना हातके तरोमी अदुम ओइनमक महारानी अदुना कापकनु हाइना थिंगबदगी BFG अदुदा करिसु तरोमदे मदुदगी सोफीना ngasai क्वीन अदुदा तौ हाइबा मोंगसिंग अदु क्रेसर अदुना लोइना तरोमी मसी उबा मतमदा महारानी अदुसु हराउबा मा फाउजरमी मसीगी मतुंगदा BFG अदुसु महारानी अदुना मखोयी कोनुंग मनुंग अदुदा कौशलमी अदुगा BFG अदुदा अहाउबा मथेन कया अमसु पिजरमी मसी साबा मतमदा BFG अदुसु हराउबा फाउजरमी
ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯍꯥꯔꯥꯅꯤ ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯑꯥꯔꯃꯤ ꯃꯌꯥꯝ ꯑꯃꯕꯨ ꯀꯧꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯔꯥꯅꯤ ꯑꯗꯨꯅ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯩꯈꯣꯏꯅ ꯀ꯭ꯔꯦꯆꯔ ꯑꯁꯤꯗ ꯋꯥꯁꯛꯄ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯇꯣꯞꯄ ꯇꯝꯊꯤꯔꯕ ꯖꯥꯏꯟ ꯀ꯭ꯔꯦꯆꯔ ꯃꯥꯄꯟ ꯑꯗꯨꯅ ꯑꯉꯥꯡꯁꯤꯡꯕꯨ ꯍꯥꯠꯄ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯅ ꯊꯤꯡꯒꯗꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯍꯥꯔꯥꯅꯤ ꯑꯗꯨꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ BFGꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ BFGꯅ ꯂꯩꯔꯤꯕ ꯋꯥꯔꯜ ꯑꯗꯨꯗ ꯂꯥꯛꯑꯝꯃꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨꯅ ꯂꯝ ꯑꯗꯨ ꯍꯦꯛ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯍꯦꯂꯤꯀꯣꯞꯇꯔ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯀꯝꯄꯥꯁꯁꯤꯡ ꯑꯗꯨ ꯑꯃꯠꯇ ꯌꯥꯔꯛꯑꯝꯗꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ BFG ꯑꯃꯗꯤ ꯁꯣꯐꯤ ꯃꯈꯣꯏ ꯑꯅꯤꯅ ꯃꯈꯣꯏꯒ ꯂꯥꯛꯃꯤꯟꯅꯔꯤꯕ ꯃꯤꯑꯣꯏ ꯃꯌꯥꯝ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗ ꯉꯥꯏꯅꯕ ꯍꯥꯏꯔꯝꯂꯕ ꯃꯇꯨꯡꯗ BFG ꯑꯃꯗꯤ ꯁꯣꯐꯤ ꯃꯈꯣꯏ ꯑꯅꯤ BFGꯅ ꯂꯩꯕ ꯁꯨꯔꯨꯡ ꯑꯗꯨꯗ ꯑꯃꯨꯛ ꯂꯥꯛꯑꯝꯃꯤ ꯑꯗꯨꯒ BFGꯅ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯑꯗꯨꯗ ꯌꯥꯝꯅ ꯐꯠꯇ꯭ꯔꯕ ꯃꯪ ꯈꯔ ꯑꯃꯁꯨ ꯁꯦꯝꯃꯝꯃꯤ ꯑꯗꯨꯒ BFGꯅ ꯁꯣꯐꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯩꯅ ꯁꯦꯝꯃꯤꯕ ꯐꯠꯇ꯭ꯔꯕ ꯃꯪ ꯑꯁꯤ ꯆꯥꯎꯔꯕ ꯖꯥꯏꯟ ꯀ꯭ꯔꯦꯆꯔꯁꯤꯡ ꯑꯗꯨꯒꯤ ꯃꯃꯪꯗ ꯑꯩꯅ ꯂꯣꯏꯅ ꯃꯥꯡꯍꯟꯒꯗꯣꯔꯤꯕꯅꯤ BFGꯅ ꯑꯃꯨꯛꯀꯁꯨ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯩꯅ ꯁꯦꯝꯃꯤꯕ ꯃꯪ ꯑꯁꯤꯅ ꯃꯊꯧ ꯐꯖꯅ ꯇꯧꯕ ꯇꯥꯔꯕꯗꯤ ꯃꯈꯣꯏꯅ ꯇꯨꯝꯕ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗ ꯃꯈꯣꯏ ꯑꯀꯤꯕ ꯑꯃꯗꯤ ꯐꯥꯎꯒꯗꯧꯔꯤꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ BFGꯅ ꯁꯦꯝꯕ ꯐꯠꯇ꯭ꯔꯕ ꯃꯪꯁꯤꯡ ꯑꯗꯨ ꯁꯣꯐꯤꯅ ꯄꯨꯗꯨꯅ ꯖꯥꯏꯟ ꯀ꯭ꯔꯦꯆꯔ ꯃꯥꯄꯟ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯝꯃꯤ ꯑꯗꯨꯕꯨ ꯁꯣꯐꯤꯅ ꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯖꯥꯏꯟ ꯀ꯭ꯔꯦꯆꯔ ꯃꯥꯄꯟ ꯑꯗꯨꯒꯤ ꯂꯤꯗꯔ ꯑꯣꯏꯔꯤꯕ ꯖꯥꯏꯟ ꯀ꯭ꯔꯦꯆꯔ ꯑꯗꯨ ꯈꯪꯍꯧꯗꯅ ꯃꯤꯀꯞ ꯊꯣꯔꯛꯑꯝꯃꯤ ꯑꯁꯨꯝꯅ ꯈꯪꯍꯧꯗꯅ ꯆꯥꯎꯔꯕ ꯖꯥꯏꯟ ꯀ꯭ꯔꯦꯆꯔꯁꯤꯡ ꯑꯗꯨꯒꯤ ꯂꯤꯗꯔ ꯑꯗꯨꯅ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯄ ꯑꯗꯨ ꯁꯣꯐꯤꯅ ꯎꯕ ꯃꯇꯝꯗ ꯁꯣꯐꯤ ꯑꯗꯨ ꯈꯪꯕꯗꯒꯤ ꯃꯍꯥꯛꯅ ꯄꯥꯏꯔꯝꯕ ꯃꯪ ꯑꯗꯨ ꯃꯈꯥꯗ ꯊꯥꯗꯗꯨꯅ ꯊꯨꯒꯥꯏꯔꯝꯃꯤ ꯄꯥꯏꯊꯣꯔꯛꯂꯤꯕ ꯃꯪ ꯃꯌꯥꯝ ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯐꯠꯇ꯭ꯔꯕ ꯖꯥꯏꯟ ꯀ꯭ꯔꯦꯆꯔꯁꯤꯡ ꯑꯗꯨꯒꯤ ꯃꯁꯥꯗ ꯆꯪꯈ꯭ꯔꯕ ꯃꯇꯨꯡꯗꯗꯤ ꯃꯈꯣꯏ ꯑꯗꯨ ꯍꯧꯖꯤꯛ ꯑꯉꯥꯎ ꯑꯐꯩꯒꯤ ꯇꯥꯏꯞꯇ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯖꯥꯏꯟ ꯀ꯭ꯔꯦꯆꯔꯁꯤꯡ ꯑꯗꯨꯒꯤ ꯂꯤꯗꯔ ꯑꯣꯏꯔꯤꯕ ꯖꯥꯏꯟ ꯀ꯭ꯔꯦꯆꯔ ꯑꯗꯨꯗꯤ ꯃꯪ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯅꯥꯀꯣꯡꯗ ꯆꯪꯗ꯭ꯔꯤꯉꯩꯒꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯍꯥꯛꯅ ꯃꯪ ꯑꯗꯨꯕꯨ ꯊꯨꯒꯥꯏꯔꯝꯃꯤ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯇꯤ ꯀꯔꯤꯝꯇ ꯇꯧꯔꯝꯗꯦ ꯑꯗꯨꯒ ꯑꯇꯩ ꯂꯦꯝꯍꯧꯔꯤꯕ ꯖꯥꯏꯟ ꯀ꯭ꯔꯦꯆꯔꯁꯤꯡ ꯑꯗꯨꯗꯤ ꯑꯉꯥꯎ ꯑꯐꯩꯒꯤ ꯇꯥꯏꯞꯇ ꯂꯣꯏꯅ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯗꯒꯤ ꯖꯥꯏꯟ ꯀ꯭ꯔꯦꯆꯔ ꯑꯗꯨꯒꯤ ꯂꯤꯗꯔ ꯑꯗꯨꯅ ꯁꯣꯐꯤ ꯑꯗꯨꯕꯨ ꯍꯥꯠꯂꯒꯦ ꯍꯥꯏꯗꯨꯅ ꯀꯤꯟꯅ ꯊꯤꯜꯂꯛꯄ ꯃꯇꯝꯗꯗꯤ BFGꯅ ꯖꯥꯏꯟ ꯀ꯭ꯔꯦꯆꯔ ꯑꯆꯧꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯁꯣꯐꯤ ꯑꯗꯨꯕꯨ ꯀꯟꯕꯤꯔꯝꯃꯤ ꯃꯇꯥꯡ ꯑꯁꯤꯗ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯈꯤꯕ ꯃꯍꯥꯔꯥꯅꯤ ꯑꯗꯨꯒꯤ ꯑꯥꯔꯃꯤꯁꯤꯡ ꯑꯗꯨꯅ ꯃꯇꯝ ꯆꯥꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯇꯨꯅ ꯆꯥꯎꯔꯕ ꯖꯥꯏꯟ ꯀ꯭ꯔꯦꯆꯔ ꯃꯥꯄꯟ ꯑꯗꯨꯕꯨ ꯐꯥꯔꯒ ꯄꯨꯔꯒ ꯆꯠꯈꯤꯔꯝꯃꯤ ꯑꯗꯨꯒ ꯑꯥꯏꯂꯦꯟ ꯑꯃꯗ ꯃꯈꯣꯏꯁꯤꯡ ꯑꯗꯨꯕꯨ ꯐꯥꯖꯟꯗꯨꯅ ꯊꯝꯃꯝꯃꯤ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯆꯥꯎꯔꯕ ꯖꯥꯏꯟ ꯀ꯭ꯔꯦꯆꯔ ꯃꯥꯄꯟ ꯑꯁꯤꯗꯤ ꯏꯁꯤꯡ ꯎꯕꯗ ꯌꯥꯝꯅ ꯀꯤꯔꯤꯕꯅꯤ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯔꯥꯅꯤ ꯑꯗꯨꯒꯤ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅ ꯆꯥꯎꯔꯕ ꯖꯥꯏꯟ ꯀ꯭ꯔꯦꯆꯔ ꯃꯥꯄꯟ ꯑꯁꯤꯕꯨ ꯑꯥꯏꯂꯦꯟ ꯑꯗꯨꯗ ꯊꯥꯗꯗꯨꯅ ꯊꯝꯃꯝꯕ ꯑꯣꯏꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯔꯥꯅꯤ ꯑꯗꯨꯒꯤ ꯑꯥꯔꯃꯤꯁꯤꯡ ꯑꯗꯨꯅ ꯆꯥꯎꯔꯕ ꯖꯥꯏꯟ ꯀ꯭ꯔꯦꯆꯔ ꯃꯥꯄꯟ ꯑꯗꯨꯅ ꯆꯥꯅꯕꯒꯤꯗꯃꯛꯇ ꯑꯥꯏꯂꯦꯟ ꯑꯗꯨꯗ ꯚꯤꯖꯤꯇꯦꯕꯜ ꯃꯌꯥꯝ ꯑꯃꯁꯨ ꯊꯥꯗꯔꯝꯃꯤ ꯚꯤꯖꯤꯇꯦꯕꯜ ꯃꯌꯥꯝ ꯑꯗꯨ ꯆꯥꯎꯔꯕ ꯖꯥꯏꯟ ꯀ꯭ꯔꯦꯆꯔ ꯃꯥꯄꯟ ꯑꯗꯨꯅ ꯎꯕ ꯃꯇꯝꯗ ꯃꯈꯣꯏ ꯀꯞꯄꯝꯃꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯒꯤ ꯃꯔꯝꯗꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯚꯤꯖꯤꯇꯦꯕꯜ ꯆꯥꯗꯕꯒꯤꯅꯤ ꯍꯥꯏꯔꯤꯕ ꯁꯤꯟ ꯑꯁꯤ ꯆꯦꯟꯖ ꯇꯧꯗꯨꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯗ ꯁꯣꯐꯤ ꯍꯥꯏꯔꯤꯕ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯁꯤ ꯑꯃꯨꯛ ꯎꯠꯂꯛꯏ ꯍꯧꯖꯤꯛꯇꯤ ꯁꯣꯐꯤ ꯍꯥꯏꯔꯤꯕ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯁꯤ ꯃꯍꯥꯔꯥꯅꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯃꯦꯔꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨꯅ ꯌꯣꯛꯑꯝꯃꯤ ꯑꯁꯨꯝꯅ ꯁꯣꯐꯤꯒꯤ ꯄꯨꯟꯁꯤ ꯑꯗꯨꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯔꯝꯃꯤ ꯁꯣꯝꯗꯅ BFG ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯂꯝ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯚꯤꯖꯤꯇꯦꯕꯜ ꯃꯌꯥꯝ ꯑꯃ ꯊꯥꯗꯨꯅ ꯃꯍꯥꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ ꯁꯣꯝꯗꯅ ꯁꯣꯐꯤꯅ BFG ꯑꯗꯨꯒ ꯍꯦꯛ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯉꯛꯄ ꯃꯇꯝꯗ ꯃꯍꯥꯛ ꯃꯊꯟꯇ ꯃꯍꯥꯛꯀꯤ ꯃꯆꯤꯟ ꯑꯗꯨꯗ ꯃꯊꯟꯇ ꯋꯥꯔꯤ ꯁꯥꯖꯔꯝꯃꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯒꯤ ꯃꯔꯝꯗꯤ BFG ꯍꯥꯏꯔꯤꯕ ꯖꯥꯏꯟ ꯀ꯭ꯔꯦꯆꯔ ꯑꯁꯤꯗꯤ ꯊꯋꯥꯏ ꯄꯥꯟꯕ ꯃꯌꯥꯝꯅ ꯉꯥꯡꯅ ꯁꯛꯅꯔꯤꯕ ꯃꯌꯥꯝ ꯑꯁꯤ ꯃꯉꯣꯟꯗ ꯂꯣꯏꯅ ꯇꯥꯕꯒꯤ ꯑꯣꯏꯔꯝꯃꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯄꯨꯟꯁꯤ ꯑꯗꯨꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯇꯥꯡ ꯑꯁꯤꯗ ꯅꯨꯡꯉꯥꯏꯔꯕ BFG ꯍꯥꯏꯔꯤꯕ ꯐꯤꯂꯝ ꯑꯁꯤ ꯂꯣꯏꯁꯤꯟꯈꯤꯔꯝꯃꯤ ꯀꯔꯤꯒꯨꯝꯕ ꯉꯁꯤꯒꯤ ꯑꯩꯒꯤ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯑꯁꯤꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯀꯥꯏꯅꯔꯁꯤ